ꯑꯩꯗꯤ ꯈꯪꯅꯅꯦꯅ ꯈꯪꯅꯔꯒꯗꯤ ꯃꯔꯛ ꯃꯌꯥꯗ ꯈꯪꯅꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯈꯪꯅꯔꯒꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯖꯅ ꯂꯣꯏꯅꯕ ꯄꯥꯝꯃꯦ ꯑꯗꯨꯗꯤ ꯅꯪ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯁꯨ ꯃꯔꯛ ꯃꯌꯥꯒꯤ ꯉꯥꯛꯇꯪ ꯐꯤꯂꯝ ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯕꯗꯤ ꯄꯥꯝꯗꯦ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯅꯕꯗꯨ ꯄꯥꯝꯃꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯇꯦꯛ ꯃꯌꯥꯗ ꯂꯣꯏꯅꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯕ ꯈꯪꯅꯅꯦꯅ ꯈꯪꯅꯔꯒꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯅꯕ ꯂꯣꯏꯅꯕꯗꯣ ꯄꯥꯝꯖꯩ ꯑꯗꯣ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯒ ꯂꯨꯍꯣꯡꯕꯗꯨꯗꯤ ꯑꯗꯨꯗ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩꯁꯨ ꯄꯥꯝꯖꯗꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯂꯩꯕꯗꯤ ꯀꯃꯥꯏꯅ ꯂꯩꯐꯝꯗꯤ ꯁꯤꯟ ꯇꯥꯔꯦ ꯇꯥꯃꯣ ꯑꯩꯗꯤ ꯂꯩꯅꯦꯅ ꯂꯩꯔꯒꯗꯤ ꯑꯔꯨꯞꯄ ꯑꯣꯏꯅ ꯂꯩꯕꯗꯤ ꯄꯥꯝꯗꯦ ꯇꯥꯃꯣꯒꯤ ꯌꯨꯝꯗ ꯍꯣꯡꯂꯒ ꯂꯩꯕꯗꯣ ꯑꯩꯗꯤ ꯄꯥꯝꯃꯦ ꯑꯗꯨꯁꯨ ꯀꯥꯏꯗꯦꯗ ꯑꯗ ꯇꯥꯃꯣꯒꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯂꯣꯠꯂꯤꯌꯦ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯑꯩꯗꯤ ꯀꯩꯝꯇ ꯂꯣꯠꯇꯦꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯅ ꯂꯣꯠꯁꯤꯜꯂ ꯊꯝꯕ ꯃꯥꯜꯂꯤꯁꯤꯕꯣ ꯌꯨꯝꯗ ꯏꯅꯝꯃꯒ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯁꯦꯡꯕꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯃꯄꯥꯝꯗ ꯂꯩꯈꯤꯕ ꯀꯨꯏꯔꯦꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯥꯏꯅꯈꯤꯕꯅꯣ ꯇꯥꯃꯣ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯩ ꯅꯉꯣꯟꯗ ꯂꯤꯒꯦ ꯍꯣꯏ 시군부 와리 시사곰시다 농아이바 누시누시바 이만희 각득이 왜 와리 사시 그리 와리 사지 하나 담아 ꯌꯥꯝ ꯇꯣꯏꯅꯁꯨ ꯅꯠꯇꯕ ꯃꯔꯛ ꯃꯔꯛꯇ 이반이 ꯑꯗꯨꯝ ꯎꯅꯕꯗꯤ ꯌꯥꯏꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯃꯣ ꯑꯗꯣ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯗ꯭ꯔꯒꯗꯤ ꯂꯣꯏꯅꯕ ꯇꯜꯂꯤꯀꯣ ꯇꯥꯃꯣ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯖꯔꯤꯁꯤꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯐꯣꯟꯗ ꯅꯨꯃꯤꯗꯥꯡ SMS ꯊꯥꯅꯕ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕꯗꯤ ꯌꯥꯏꯗꯅ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯃꯣ ꯑꯗꯣ ꯑꯩꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯇꯥꯃꯣꯗ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯇꯥꯃꯣ ꯆꯞ ꯃꯥꯟꯅꯩ ꯅꯪꯒꯩꯒ ꯑꯩꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯕ ꯊꯕꯛ ꯆꯤꯟꯕ ꯃꯇꯥꯡ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ 이반이ꯁꯤ 사우너로이시고 어때이다 ꯍꯣꯏ ꯇꯥꯃꯣ ꯀꯔꯤꯒꯨꯝꯕꯗ ꯀꯅꯥꯒꯨꯝꯕ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗ ꯂꯥꯟꯅ ꯂꯧꯅꯕꯗꯒꯤ ꯁꯥꯎꯅꯔꯒ 이반이ꯒꯤ ꯃꯔꯤꯁꯤ ꯀꯩꯒꯨꯝꯕꯗ ꯀꯥꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯕ ꯊꯃꯣꯏꯕꯨ ꯁꯦꯡꯉꯕ ꯀꯩꯁꯨ ꯀꯥꯏꯍꯜꯂꯣꯏꯌꯦ ꯂꯨꯔꯤꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅꯕꯗꯨꯅꯦ ꯑꯔꯣꯞꯄ ꯊꯝꯅꯒꯨꯝꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏꯕ ꯑꯁꯦꯡꯕ ꯋꯥꯍꯩ ꯉꯥꯛꯇꯅꯦ ꯇꯥꯃꯣꯗ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯗꯤ ꯃꯤꯅꯝꯕꯁꯨ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯣ ꯅꯪꯒꯤ ꯁꯦꯜ ꯊꯨꯝ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ ꯌꯥꯅꯤ ꯇꯥꯃꯣ ꯂꯩꯔꯀꯥꯟꯗ ꯍꯥꯏꯖꯔꯛꯀꯦ ꯅꯪꯅꯁꯨ ꯑꯩꯅꯁꯨ ꯊꯃꯣꯏ ꯇꯤꯟꯅꯅ ꯂꯩꯕꯗꯣ ꯄꯥꯝꯃꯤ ꯍꯥꯏꯔꯕꯅꯤꯅ ꯑꯔꯩ ꯂꯩꯇꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯦꯕ ꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯃꯣ ꯃꯐꯝꯁꯤ ꯄꯥꯛꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯌꯥꯝ ꯂꯥꯡꯉꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯌꯦꯡꯉꯛꯄꯁꯨ ꯃꯥꯜꯂꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯆꯥꯟꯅꯗꯕꯅꯤꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯏ ꯂꯥꯛꯑꯣ ꯑꯁꯥꯏꯗ ꯐꯝꯃꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯃꯣ ꯍꯧꯖꯤꯛ ꯌꯨꯝꯗꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ 이마가 이나우누비가 아이가 ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩ ꯃꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦꯅꯦ ꯌꯥꯝꯗꯦ ꯑꯗꯨ 이마 ꯍꯣꯏꯗꯤ ꯀꯩꯀꯩ ꯁꯨꯔꯤꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯨꯗꯦꯗ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒꯅ ꯑꯗꯨꯝ ꯌꯨꯝ ꯄꯨꯔꯤꯌꯦ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏꯅꯤꯅ ꯎꯅꯈꯤꯗꯕꯁꯦ ꯑꯩꯅꯁꯨ ꯑꯦꯛꯖꯥꯝꯒꯤꯅꯦꯅ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯂꯩꯔꯦ ꯅꯪꯁꯨ ꯊꯕꯛ ꯆꯤꯜꯂꯤꯅꯦꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯏꯃꯥꯕꯨ ꯅꯥꯕ ꯈꯔ ꯐꯔꯕ꯭ꯔꯣ ꯐꯔꯦꯗ ꯌꯥꯝ ꯀꯜꯂꯦꯗ ꯊꯕꯛꯀ ꯁꯨꯕ ꯆꯠꯂꯦ ꯅꯪ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯑꯦꯛꯖꯥꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯑꯩꯁꯨ ꯐꯣꯟ ꯇꯧꯔꯛꯀꯗꯧꯁꯨ ꯅꯪ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯒꯅꯤꯅ ꯑꯩ ꯐꯣꯟꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯁꯨꯝ ꯊꯕꯛꯁꯨ ꯈꯔ ꯆꯤꯟꯕꯒ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯀꯩ ꯆꯥꯔꯛꯀꯦ ꯉꯁꯤꯗꯤ ꯏꯃꯥꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉ ꯄꯤꯖꯕꯤꯔꯛꯑꯦ ꯅꯪꯗꯤ ꯀꯩ ꯆꯥꯔꯛꯀꯦ
ꯑꯩꯗꯤ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯛꯑꯦ ꯀꯨꯏꯔꯦ ꯃꯇꯝ ꯊꯦꯡꯅꯈꯤꯗꯕꯗ ꯀꯨꯏꯔꯦ ꯁꯤꯗꯩꯗꯤ ꯅꯪ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯑꯅꯤꯗ ꯍꯣꯏ ꯂꯥꯛꯑꯣ ꯎꯅꯁꯦ ꯑꯗꯣ ꯀꯣꯚꯤꯗꯇꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯊꯥꯕꯜꯁꯨ ꯆꯣꯡꯗꯗꯅ ꯂꯥꯛꯑꯦ ꯍꯟꯗꯛ ꯊꯥꯕꯜ ꯁꯤꯟꯗꯣꯏꯅꯤ ꯑꯗꯨꯗ ꯊꯥꯕꯜ ꯆꯣꯡꯁꯤ ꯂꯥꯛꯎꯀꯣ ꯑꯦ ꯆꯣꯡꯉꯗꯤ ꯂꯥꯛꯀꯗꯣꯏꯅꯤ ꯀꯩꯅꯣ ꯉꯥꯏ ꯂꯩꯔꯕꯅꯤ ꯑꯗꯣ ꯏꯔꯥꯡꯁꯤꯒꯤ ꯈꯪꯕꯗꯅꯤ ꯏꯔꯥꯡꯁꯤ ꯑꯃꯨꯛ ꯂꯦꯞꯄ ꯅꯠꯇꯕꯅꯤ나 ꯑꯃꯨꯛ ꯍꯧꯖꯤꯜꯂꯛꯑꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯃꯌꯥꯝ ꯆꯣꯡꯅꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯟꯗꯣꯏꯅꯦꯕ ꯂꯥꯛꯎꯀꯣ ꯆꯣꯡꯁꯦꯕ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯆꯣꯡꯒꯥꯏꯔꯁꯤ ꯑꯗꯨꯅꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯁꯤꯗ ꯊꯥꯕꯜꯗꯣ ꯆꯣꯡꯍꯧꯗꯅ ꯀꯔꯝ ꯀꯥꯟ ꯆꯣꯡꯗꯣꯏꯅꯣꯕ ꯆꯍꯤꯅꯗꯤ ꯁꯨꯝ ꯃꯊꯪ ꯂꯣꯟꯈꯠꯂꯛꯑꯦ ꯑꯗꯣ ꯆꯣꯡꯒꯦꯅ ꯆꯣꯡꯉꯗꯤ ꯇꯦꯛꯈꯩ ꯆꯣꯡꯗꯣꯏꯅꯦ ꯂꯥꯛꯎꯀꯣ ꯂꯥꯛꯀꯦ ꯆꯣꯡꯒꯥꯏꯁꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯔꯒ ꯂꯥꯛꯀꯦ ꯑꯩꯁꯨ ꯏꯊꯟꯗ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯍꯣꯏ ꯑꯗꯣ ꯏꯃꯥꯟꯅꯕꯤꯈꯩꯒꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕꯗꯅꯦ ꯃꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯤꯡꯗꯨꯅ ꯂꯥꯛꯑꯒ ꯁꯦꯜꯒꯁꯦ ꯗꯃꯥꯟꯗ ꯍꯥꯞꯄꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯞꯄꯣꯏꯗ꯭ꯔꯣ ꯑꯗꯨ ꯈꯟꯕꯗꯅ ꯑꯩꯅ ꯀꯣꯛꯁꯦ ꯁꯥꯔꯤꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯀꯅꯤ ꯈꯟꯕꯗꯅꯤ ꯁꯣꯝꯗꯅ ꯊꯕꯛ ꯍꯖꯤꯔꯥ ꯇꯦꯛ ꯁꯨꯔꯒ ꯆꯠ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡ ꯌꯦꯡꯒꯗ꯭ꯔꯥ ꯏꯃꯥ ꯅꯥꯈꯤꯕꯒꯤ ꯁꯦꯟ ꯄꯨꯊꯕꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯁꯜꯂꯛꯄꯁꯤꯗ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕꯁꯤꯗꯅꯦ ꯑꯩ ꯀꯣꯛꯁꯦ ꯁꯥꯔꯤꯁꯦ ꯈ꯭ꯋꯥꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯅꯥꯕꯅꯦ ꯏꯁꯥꯁꯦ ꯄꯨꯡꯄꯥꯠ ꯄꯠꯊꯩ ꯑꯝꯇ ꯇꯥꯞ ꯄꯥꯏꯕꯤꯌꯨꯕ ꯍꯣꯏ ꯕꯥ ꯇꯥꯕ꯭ꯔꯥ ꯏꯃꯤ ꯅꯪꯕꯣ ꯅꯪꯅꯒ ꯉꯝꯗꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛꯇꯣꯏꯕ ꯏꯃꯨꯡꯒꯤ ꯂꯩ ꯉꯝꯃꯣꯏꯗꯕꯅꯤ ꯂꯥꯎꯕꯗ ꯑꯁ ꯁꯩ ꯈ꯭ꯋꯥꯡꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯤ ꯉꯁꯥꯏ ꯃꯊꯛ ꯀꯥꯔꯨꯕꯩꯔ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯇꯨꯃꯤꯟꯅꯅꯦ ꯅꯥꯔꯦ ꯍꯥꯏꯔꯗꯤꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯥꯏ ꯐꯃꯨꯡꯁꯦ ꯇꯨꯝꯐꯝ ꯊꯣꯛꯄ ꯇꯨꯝꯃꯣꯏꯗꯕꯅꯤ ꯃꯁꯤꯗ ꯃꯨꯔꯨꯝ ꯉꯔꯥꯡ ꯅꯥꯀꯣꯡꯁꯤꯗꯅꯦ ꯑꯍꯤꯡ ꯌꯧꯕꯁꯦ ꯏ ꯇꯥꯔꯦ ꯅꯥꯀꯣꯡ ꯏ ꯇꯥꯔꯦ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯈ꯭ꯋꯥꯡꯁꯦ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯑꯝꯇ ꯌꯥꯗꯦꯕ ꯑꯌꯨꯛꯇ ꯃꯊꯛ ꯀꯥꯔꯨꯕꯗꯣ ꯑꯗꯨꯗ ꯁꯨꯖꯟꯈ꯭ꯔꯕ꯭ꯔꯥ ꯂꯩꯊꯦꯛꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯅꯥꯔꯣꯏꯗꯣꯏꯅꯣ ꯀꯗꯥꯏꯗꯒꯤ ꯅꯥꯔꯣꯏꯗꯣꯏꯅꯣꯕ ꯆꯍꯤ ꯃꯇꯥꯡꯗꯨꯅ ꯌꯥꯗ꯭ರೆ ꯈꯪꯉꯃꯛꯇꯗ ꯃꯁꯤꯗꯩꯁꯤꯗ ꯃꯇꯣꯟ ꯌꯨꯝ ꯃꯊꯛꯁꯤꯕꯨ ꯍꯦꯛꯇ ꯀꯥꯕ ꯉꯝꯃꯦꯕ ꯍꯦꯛꯇ ꯀꯥꯏꯌꯦꯕ ꯌꯨꯝ ꯀꯧꯕꯅꯤꯅꯅꯦ ꯌꯦꯡꯅꯤꯡꯉꯤꯕ ꯑꯩꯁꯨ ꯈꯪꯉꯕ꯭ꯔꯥ ꯌꯦꯡꯅꯤꯡꯉꯤ ꯅꯪ ꯁꯥꯔꯤꯕ ꯁꯨꯔꯤꯕꯗꯣ ꯑꯩꯁꯨ ꯌꯦꯡꯅꯤꯡꯉꯤꯕ ꯈꯪꯉꯕꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯅꯥꯔꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯅꯥꯔꯕꯅꯤꯅ ꯅꯁꯥꯗꯣ ꯋꯥꯔꯕꯅꯤꯅ ꯅꯪ ꯑꯩ ꯅꯠꯇꯅ ꯀꯅꯥꯝ ꯂꯩꯇꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯒ ꯑꯩꯅ ꯆꯠꯊꯣꯛꯄꯁꯨ ꯉꯝꯗꯦ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯀꯅꯥꯅ ꯇꯧꯗꯣꯔꯤꯒꯦꯕ ꯍꯣꯏ ꯑꯗꯨ ꯀꯩꯅꯣ ꯇꯩꯕ ꯌꯥꯕ ꯑꯝꯇ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯑꯝꯇ ꯇꯩꯔꯒ ꯑꯝꯇ ꯅꯝꯕꯤꯌꯣꯕ ꯑꯩ ꯑꯣ ꯅꯄꯥꯝꯂꯣꯝꯒꯤ ꯃꯤꯗꯣ ꯅꯪꯅ ꯁꯦꯝꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯀꯧꯔꯒ ꯁꯦꯝꯃ ꯑꯗꯨ ꯀꯧꯔꯒꯅꯦ ꯗꯥꯛꯇꯔ ꯆꯠꯂꯨꯀꯣ ꯅꯪ ꯗꯥꯛꯇꯔꯗ ꯀꯩꯅꯣ ꯍꯦꯛ ꯇꯧꯔ ꯏꯄꯥꯝ ꯈꯔꯁꯨ ꯌꯦꯡꯗꯕ ꯌꯥꯕ꯭ꯔꯣ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯊꯣꯛꯏꯉꯩ ꯃꯇꯝꯗꯅꯅꯦ ꯃꯃꯥ ꯍꯦꯃ ꯍꯥꯏꯕ ꯁꯦꯟ ꯊꯨꯝ ꯄꯥꯏꯔꯛꯇ꯭ꯔꯕ ꯍꯅꯨꯁꯜꯂꯕ ꯁꯛ ꯊꯤꯔꯕ ꯃꯇꯝꯗꯅꯅꯦ ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ 그기는 애는 쏙양 와리시보 안나봐 왜 기행다방 갑니다 난고 난 타모야 함깐 말리나 수락키바 노마키바 마야암도 드는 이 시제 아이 안 뺀데다 아이 안 뺀데바 하이로에 난 민가 대해서 하이로에 봐 ꯐꯅꯌꯥꯝꯅꯗꯤ ꯍꯣꯠꯅꯔꯛꯄꯅꯤꯀꯣ ꯑꯩ ꯁꯥ ꯃꯌꯥꯝꯁꯤ ꯆꯥꯎꯅꯕ ꯍꯣꯠꯅꯔꯛꯄ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯏꯕ ꯅꯣꯏꯕꯨ ꯃꯁꯦꯛ ꯃꯉꯥꯟ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯀꯣ ꯑꯩ ꯉꯝꯗ꯭ꯔ ꯀꯩꯗꯧꯅꯤ ꯅꯣꯏ ꯊꯕꯛꯇꯨ ꯇꯣꯛꯑꯣ ꯍꯥꯏꯔꯒꯅꯦ ꯀꯧꯊꯣꯛꯀꯦ ꯏꯆꯥ ꯂꯣꯏ ꯀꯧꯊꯣꯛꯀꯦ ꯀꯩꯗꯧꯕꯩ ꯀꯧꯗꯣꯔꯤꯕ ꯑꯩꯅ ꯅꯍꯥꯟꯅ ꯀꯧꯊꯣꯛꯁꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯌꯥꯈꯤꯗ꯭ꯔꯒ ꯍꯧꯖꯤꯛ ꯅꯁꯥꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯅꯁꯥ ꯀꯧꯊꯣꯛꯇꯣꯔꯤꯅꯣ ꯇꯧꯁꯟꯅꯕ ꯑꯃ ꯌꯥꯎꯅꯅꯦ ꯇꯧꯒꯅꯣ ꯅꯪꯁꯦ ꯇꯧꯁꯟꯅꯔꯤꯕꯅꯤ ꯅꯪꯅ ꯅꯥꯔꯤꯁꯦ
진ang 떡천나리 미세. 하이마 세 떡천나리 봐. 나바시부 떡천나바 야브로 떡천나리 나타디 그이노. 하 마파나 파이 또 어쩌 또래 해야지. 아 사이다 나마나 비면 그놈 해야지. 나 방이 님라 해야지 마세이다. 나 사도 사무 깔리네. 킹디 랑 나 종종 그거. 마땅게 야다 야락다다나 내인이 힙바 이세 아이고 얌 힙건 맘미로 아이세 ngam나bat 얌 헛나바니고 야락다다나 내 타우 이바리 얌 ngam나로시고 angang ko pon dai so akia kiri ni adu ni adani na yes doctor ni kai ni khabi operation ngata hare dana hoji operation man to dra angang ya po mi na lupi me aw mathang makhwang na le taw ni myam ji nuai lam nam ni mai nu pa sing tu haima sibu operation tawge normal poke sibu aina yabra haiba doctor na haiba dagi na troi bu cs taw khriba o noi ma hoi akhoi ma hoi do noi poi ba khupok to mai pol pro mai po khiba ba noi khujat mai pol khrai ba o matam du ga ne hauji ka yam khenare sakcha yu thak mamangai da sigum ba yum che amta leiramro o aduna ni na khwang na reido aduna ni na khwang na reido pai reido na ku du chat pa ya tri do chon ja leido adu tok chana no hai jai na haima adadi na ayo ima tawrak ti ne khujing na khitang nang palak tam kan de siam ngang na gom sida moi mapa matam gi sau khalak pa gi ni se mamangai da ne sigum mamai gam da thalam pote podo na maga tit akhoi na lari tamak podo maduna ne choklak khriba mai se o aduna di hairak ka no tok chan nan no hairak ka no tok chan na no wa yam ngang na gom se moi mapa cha polo cha ko da ni thabak chuba mi bu sena gadra nang bu sena gadra mo thong khang di ta cha lo thong di thong abo o loi re cha khong ko loi la o hoi sarasi nang chau di chau no ba nang matam leiba kibik ta ingon da sugar didi han ko bu do adu da di ko ka no ba kaino dama sugar daddy haise phajadra tamodi sugar daddy oi didi nang ado khudong cha ba yam lobo mali ko is thoma yam phari ke dorage hoi ke dorage ado sugar daddy su minusi bai ka wini kaino yare kau bi nu pam jade adu mi ngau do thuna han mu sing do mali oi seloi mi kau dini kaino sugar daddy ga ma nang me hor ga chala ga ya la su la la o ai ma la o ya phagi da bani talle o ta mo la su la chi ko ha bu si di ya hi ta na ga to masih nupa aja masih nungai ni ba masih ai bu na khong na sok sang na la halaga yong ba mana si dei film ge hero ga sa da ni yong ne is kana na mana nu ping was sa mi ne ziba nungai ni ba masih nungai ni ba ma ai di ya khona na me thile da ko ai dia nungai ni video clip le ba mi am jing da ai tha do ba yin chat lang ge khang ni ba kai na ta mo nu pi sa kana no sina sa nu pi da ha ba kai no ta mo kai no ma hai ziba nade asijena sa nu pi ra ai bua asina sa nu pi ra ha bani ta munang ba kai no ta mo ma ngangi ziba nade asije na sa nu pi ra ba nu pi za kana no ha bani kai no ma ngangi je aseng mo daro ta mo na ron mo asinu pi se na sa nu pi ra ba ase na sa nu pi ra ha bani ta munang ba kai no tu pi na se li ba kana no ha bani sinu pi se ai kwa ai sam thang ni ngto ri kwa noi ne thopang na ro noi thopang na ro kai no tu ai lai bia ro ye asima thomang khang te bi pi se kana no ha ri sina sa nu pi ra kana no ha bani siba he nu pi tamo se ga ai gane sa hi om ne nu sinari se khanga bra adu kana na kana ayo ise ai sine tamo ga nu sinara pa chahi ba phajare ba do ai am sauni ngam tori da kai no tamo tumina dom phama lai sele do na ron jomo asinu pi se kana no noi ani ne thop ba tom ngang na ro hai kai ngang na ba no ai se kana amta mo na tao ha ba hayo ai se kana no mo da mai sing nam ta hayo ba amta hayo kana nam ta khanga lo hai ge noi ne ta tumi le hai ge ma sune ai gi koi ba nang sune ai ga nung sinabi yar ba kai no tamo na hai du ba yar oi noi ni che ngasi ai sauni doi da iche ai khoi ni dine yam nushina na laisi ko mi na ga nupi ani ga lon chilaga hak lai tana pak chik chik ne pakat ta khadai ga ni ha ba do oi laisi ko iche chalo he kai da bai khana za dino akhoi ni dine nushina na haingan da lebawi na pada thangda hoiche napaga leidorim di kaino khoi si ni dum si bana sing ba as awin kia
Ado, angang katine, masing kane, cak mana pokadamni, ay na manga, nang na manga, kaya dala. Hen bagi ate. Kayo nila to di siya. Ate, mga to po, ako maghangam duri brava. Yung se kana lay duino, muli hendori ne, adina, henarisi ko. Adu ka niya. Ay ko hindi tapos sa mana daw si ko. Haydi. Ay nag-ising lumani. Isi na tamo da ikta lo thor kada ba. Adiga ay naga-chak thongadi, isi na injak ta thong thor kada ba. Aduga ay na sa ilaba, nang isi di sa loy. Adu ngai dana. Pana jo hanore. Tawbira ta thambalo re kedoro ke da trai sia. Da bani kai no. Moi na di nung sina na leirin hai. Hauzik su khana ba chaina ba kali te yaut. Ani sina yum sida hek lak ba degi. Tabak sina phagib sina awat pam te leitri tawis. Nupi puksin nga sidi yeng tare. Moi ani na nung sina na leini hai si. Mathamoi si kayam chumna leibano leitabano. Kayam sang chat kadori no hai se. Ngasi sangeng am tawrge. Oi, Laijo, tarbo. Tare. Oh, sidam tulo. Kai hage. Yengo. Sina na nangi lik chani habado adugi season ro. Se pai se. Minini huni sida saba loina na ba aina haiba mafam do adu sala sagadamni ko. Hey, kwam hage. Nang na nangi na naum piece dana ilik chidana aina nangonda lik sana ba sel piece nangonda khana be adiko khaba ina nang ya lu na to gine yang lu na thamba gine nangonda ye ne na nusi gine lon pili Asing bere ne tamo. asing gine me nangonda haido kan sky dum se kai dum tomo Handum phare. aduga ne irik to ndolo hayo mai na ko nang hoima sana sa ndu salo nang hu직 sana 사범도 저로 말을 못 비니 저로 어떤 말을 못 비니 저 이리 Tare tamo. 라 시들라 와 해게라 Cái hai cái tao mà. ngasi nang thawak warabo Thôi đi. ngasi na ba ni sina suka kanadri na kamai topja 누시나는 애미네 이미 개노. 너희는 진짜 제 카이는 왜 와니 하 누시나 그보다 누시나 왜 장자 아유 왜 와니 어디 Thôi, 요래 요래. 하이페 너희 아니는 수마이나 누시나 라이니 가이시 에디 칼보 칼루드랍네 이스, 누시나도 네 개노. 이거 야 빨리 가는 또 그다고 예. 뭐 와이게 난기 사나 노바 뭐 사나 봐 이는네 하이브 마품도 알레 싱엄마분 세 신은네 난기 사나도 사도라 Thôi. 아도 왕디 하이게 나시에드네 너mon다 시엔 신들의 이 사나 사고수 하이도 끊고 Thôi. 강아봐 Ado cây gì nó hay đôi điều gì? 하이비가 디바 이 루나 간자봐 야는 시저부지 땀이 해보니 Tao muốn gì mà? 뭐 시디 론 자가 론 사러 오답니까? Thôi. 나 지도 정말 그건 왜야 돼? Aditi 산하가 세. 엄마 사올라니까. 천하다 나 뛰네 너무 레이도 있네 아싸. 세세세세 CD and temporary 좀 탐번해봐 나 지 하나 레이바 송이 융도 나타봐 아두다기 해나 파자 짱뽕도 사도이네 봐 아싸 생각이야. 난기 납더니 레이지 아싸. 에이 아이는 힘들지 난 이미 해 뻥기 저 천하 사도 Aditi chắc rồi kì quả. 저